लेकर करोंदे हाथ नहीं खमगाना हाँ सोमना कने आप तो देखिए ना सोमना कने नहीं मिला है सोमना कने आप तो हम अभी किधर लो मिल जाएगा क्या हम अच्छी मिल जाए पाक पर जा किधर लो नमा ये तार हो कदम ने हाथ नहीं खम गया तो सुला हुआ वारी Hello guys, welcome to my YouTube channel. ꯑꯩ ꯉꯁꯤꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ. ꯑꯩꯁꯦ ꯄꯨꯡ 8 ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯂꯦ. ꯑꯗꯨꯒ ꯄꯨꯡ 8ꯀꯤ ꯒꯨꯂꯤ ꯆꯥꯊꯣꯛꯑꯦ. ꯑꯗꯨꯒ ꯑꯩꯁꯦ ꯃꯣꯔꯅꯤꯡ ꯋꯥꯛꯑꯥꯎꯠ ꯈꯤꯇꯪ ꯇꯧꯁꯜꯂꯦ. ꯑꯩꯁꯦ ꯚꯤꯗꯤꯑꯣꯒ ꯅꯝꯕꯗꯒꯤ ꯏꯪꯊꯝꯊꯥꯒꯁꯦ ꯏꯪꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕ. ꯏꯪꯊꯝꯊꯥꯁꯦ ꯍꯥꯟꯅꯗꯤ ꯈꯔ ꯏꯪꯉꯝꯕꯅꯦ. ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕ ꯑꯌꯨꯛꯇ ꯈꯔ ꯍꯧꯒꯠꯂꯒ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕꯁꯦ ꯑꯗꯩ ꯏꯪꯊꯝꯊꯥꯒꯁꯦ ꯑꯝꯇ ꯏꯪꯈꯤꯗ꯭ꯔꯦꯃꯤ ꯍꯟꯗꯛꯁꯦ. ꯐꯩꯖꯨꯞꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯈ꯭ꯔꯦꯕ ꯑꯩꯁꯦ ꯃꯌꯥꯝ. ꯑꯗꯣ ꯋꯥꯛꯑꯥꯎꯠ ꯇꯧꯕꯗꯣ ꯍꯨꯃꯥꯡꯕꯨ ꯇꯥꯒꯦ ꯇꯧꯋꯦꯀꯣ. ꯍꯨꯃꯥꯡꯕꯨ ꯈꯔ ꯇꯥꯁꯟꯒꯦ ꯇꯧꯋꯦ ꯉꯁꯤꯗꯤ. ꯑꯗꯨꯅ ꯏꯪꯕꯁꯦ ꯄꯥꯛ ꯏꯪꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ. ꯑꯩ ꯍꯨꯃꯥꯡꯁꯦ ꯑꯩꯗꯤ ꯁꯥꯟꯅꯕ ꯌꯥꯗꯦꯕ. ꯈꯤꯇꯪ ꯍꯦꯛ ꯁꯥꯟꯅꯕꯒ ꯍꯨꯃꯥꯡꯁꯦ ꯖꯣꯔ ꯇꯥꯕꯤꯅꯦꯕ. ꯑꯗꯨꯅ ꯑꯩ ꯊꯥꯏꯅ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦꯕꯀꯣ. ꯊꯥꯏꯅ ꯁꯥꯟꯅꯕ ꯀꯥꯟꯗꯁꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯕ. ꯍꯥꯏꯗꯤ ꯊꯋꯥꯏ ꯌꯥꯎꯋꯦꯅ. ꯍꯨꯃꯥꯡꯁꯦ ꯖꯣꯔ ꯇꯥꯕꯅꯤꯅꯀꯣ. ꯊꯋꯥꯏ ꯌꯥꯎꯕ ꯃꯥꯟꯕꯤꯗꯅꯦꯕ. ꯑꯗꯨꯝ ꯌꯥꯎꯁꯨ ꯌꯥꯎꯋꯦꯀꯣ. ꯌꯥꯎꯗꯕꯕꯨꯗꯤ ꯅꯠꯇꯦ. ꯑꯗꯨꯝ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯥꯟꯕꯗꯣ ꯑꯣꯏꯌꯦꯕ. ꯑꯣꯖꯥꯅ ꯌꯥꯝ ꯊꯥꯖꯕ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯁꯦ. ꯑꯣꯖꯥꯅ ꯌꯥꯝ ꯆꯥꯟꯕ ꯑꯣꯏꯔꯦ. ꯑꯩꯈꯣꯏ ꯀꯟꯅ ꯁꯥꯟꯅꯔꯤ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝꯗꯣ. ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯉꯥꯛꯇꯪ ꯑꯩꯈꯣই ꯈꯣꯡ ꯈꯔ ꯀꯥꯎꯕ ꯈꯣꯠꯄ ꯊꯤꯟꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯍꯨꯃꯥꯡꯗꯣ ꯇꯥꯔꯛꯀꯦ ꯇꯧꯗꯅ. ꯉꯔꯥꯡꯗꯤ ꯑꯩ ꯑꯣꯠ ꯆꯥꯕꯅꯦ. ꯉꯁꯤꯗꯤ ꯇꯟ ꯍꯧꯔꯁꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯇꯟ ꯍꯧꯔꯒ ꯆꯥꯔꯦ. ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯜꯂꯦ. ꯅꯍꯥꯟꯒꯤ ꯂꯣꯏꯁꯟꯗꯕ ꯄꯦꯟꯗꯤꯡ ꯂꯩꯕ ꯈꯔ ꯂꯣꯏꯁꯜꯂꯦ. ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯑꯦꯀꯥꯎꯟ ꯍꯥꯡꯗꯣꯛꯎꯔꯦ. ꯑꯦꯀꯥꯎꯟ SBIꯗ ꯍꯥꯡꯗꯣꯛꯎꯔꯦ. ꯑꯗꯨꯃ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯉꯁꯤ ꯑꯃ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯂꯣꯏꯁꯟꯕꯁꯦ. ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ. ꯑꯗꯨꯒ ꯑꯩꯁꯦ ꯒꯨꯂꯤ ꯆꯥꯕ ꯂꯥꯛꯑꯦ. ꯒꯨꯂꯤ ꯆꯥꯊꯣꯛꯑꯦ ꯅꯨꯡꯊꯤꯟꯒꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯣꯏꯗ ꯔꯦꯒꯥꯟ ꯍꯣꯏꯗ ꯒꯦꯝꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯦ. ꯉꯁꯤꯗꯤ ꯒꯦꯝꯗꯣ ꯑꯅꯝꯕ ꯀꯥꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯔꯨꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯦ. ꯑꯩꯈꯣꯏꯗ ꯇꯟ ꯆꯥꯔꯁꯦꯅ. ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ. ꯑꯩꯅ ꯙꯨꯞꯀ ꯊꯥꯗꯣꯛꯇꯅ ꯇꯧꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ. Hi ma'am, welcome to my YouTube channel. मैम नुंगारिबो मैम ना हम हंगिरंबा ꯁꯤ ꯁꯨꯃꯥꯏꯅ ꯄꯥꯛ ꯄꯥꯛ ꯍꯥꯏꯕ ꯌꯥꯔꯗꯤ ꯐꯗꯕꯅꯦꯕ. ꯌꯥꯔꯝꯒꯅꯤꯗ. ये यार तो जाएगा ꯑꯣꯀꯦ ꯑꯁ ꯄꯣꯠꯁꯤꯗꯤ ꯁꯤ ꯂꯣꯏ ꯂꯩꯔꯦꯅꯦ. ꯑꯣꯀꯦ ꯅꯪ ꯃꯩꯗꯨꯅꯅꯦꯕ ꯅꯪ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯗꯣ ꯎꯕ꯭ꯔꯥ? ꯃꯃꯥꯡꯗ ꯑꯁꯣꯝꯗꯩ ꯑꯃ ꯊꯥꯖꯜꯂꯣꯕ ꯁꯦꯡꯉꯅ. ꯃꯩꯅꯅꯦꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗꯧ ꯅꯠꯇꯦ. ꯔꯤꯐ꯭ꯂꯦꯛꯇꯔꯁꯦ ꯑꯝꯇ ꯍꯥꯞꯄꯗꯤ ꯅꯈꯨꯠꯅ ꯁꯥꯗꯨꯁꯨ ꯈꯔ ꯌꯥꯎꯋꯦꯕ. ꯔꯤꯐ꯭ꯂꯦꯛꯇꯔ ꯀꯔꯣꯝꯗ ꯍꯥꯞꯅꯤ ꯈꯪꯕ꯭ꯔꯥ? ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯞꯇ꯭ꯔꯗꯤ ꯀꯩꯅꯣ. ꯁꯣꯝ ꯅꯥꯀꯟꯗꯩꯅꯤ ꯃꯩ ꯂꯥꯛꯏ. ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯞꯀꯗꯕ. ꯑꯃ ꯑꯗꯨ ꯈꯤꯟꯖꯜꯂꯣ ꯃꯤꯡꯖꯦꯜꯂ ꯀꯩꯅꯣꯃ. ꯑꯁꯤ ꯃꯤꯡꯖꯦꯜ ꯑꯄꯥꯛꯄꯗ ꯈꯤꯟꯖꯜꯂꯣ. ꯅꯃꯥꯏꯗ ꯇꯥꯅꯕ. ꯀꯗꯣꯝꯗꯩ ꯍꯥꯞꯅꯤ ꯈꯪꯕ ꯀꯥꯏ ꯇꯧꯁꯜꯂꯛꯑꯕ ꯋꯥꯔꯤꯗꯤ. ꯀꯦꯃꯦꯔꯥꯒꯤ ꯃꯔꯝꯗ ꯑꯩꯁꯦ ꯇ꯭ꯔꯥꯏꯄꯣꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯌꯦꯡꯉꯦ. ꯑꯗꯣ ꯌꯥꯔꯝꯃꯦ. ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯔꯝꯃꯦꯕꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯇꯟ ꯆꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ. ꯑꯗꯨ ꯏꯃꯥꯟꯅꯕ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ. ꯑꯩ ꯋꯥꯈꯜ ꯑꯩ ꯅꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯁꯨꯃꯥꯏꯅ ꯄꯨꯟꯕ, ꯒꯦꯝ ꯁꯥꯟꯅꯕ, ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯁꯤꯅ ꯁꯨꯝ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯅꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦꯕꯀꯣ. ꯁꯤꯅꯁꯨ ꯑꯩ ꯑꯗꯨꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯤꯅꯤ ꯑꯩ ꯑꯗꯨꯝ ꯈꯟꯖꯩ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ.